Naga singna bandh tawkhibadagi ngasisu lambida Kuki sing pallaga laikhre hairi Bangladesh sikre haina ku chalaga phumjinkhaba nupa ama hingbagi sanen phangmudagi laibak tawkhairaga lauthokhlaba matung kankhre German amadi Tiger Road sema sabagi thabak thohaningdaba thodok tholaktringaida India lakakna khudakta lefalo haina phongdokre loina na thokleba lan asina satoga sin tawbada yamna khudong sahandre lan gi mahota ingna signa leiba pami haina Kuki khunja amana phongdorakre Numit mangani samudra iroiduna hingnana balan thengnaramba Rabindranath Kauba West Bengal dagi miyoi ama Bangladesh ki ship amada tongduna lako miyoi singna thengnabadagi kanbi kibagi video social media singda thaganarakre Primary teachers listing amaga samri kulumdoi appoint revised selection list schedule tribe candidates singe kota ki matangda asobo wahang kaya thorakle Thasigi Taratreta Manipur Sarkar ki Directorate of Education as na primary teacher listing amaga samri kulumdoi khanbagi revised select list adada schedule tribe candidates singe kota ki matangda section kaya dagi wahang kaya thorakpa haure maroina Kuki jo candidates singe representation da mawong mal tadaba kaya yaure haidi notification adada data ki matungina revised selection list adada SD category da candidate samri gi mathakta appoint tawki adubo hairiba candidate sing aduge sada 80 day Kuki jo community singini aduga lemhoriba ayamba saruk sing aduna Naga community gini hairi masina maram oiraga selection asigi mode of balance representation amasung selection gi mechanism asigi matangda sayet naba wafam kaya thorakle Manipur si major community ahungi miyo singna ayambani 2011 gi census matungina Manipur gi apunba mising sada 50 di maitai ni aduga sada 24 na Naga ni aduga sada 33 na Kuki jo singne SD kota si scheduled tribe singi oina constitution gi oina protect tawribani adubu government of Manipur na primary teacher appoint tawbugi matangda mawmal tadaba kya ama oiri hairi state asida Naga singa si major SD community oirabasu atopa group amadana hena selection gi list asida yauri masinga selection gi list adu kya yamna transparency leina pangthokibano haibisini masang mameng takthongning education department ki officer lamana phongdokibada recruitment process ase reservation category gi manungda merit ki oina pangthoi Manipur gi singi district ki manung hanjinba mafamda laiba tribal candidate kaya de hairiba processing asi ningthina khangdaba natraga logistical constraint maram oiraga compete tawba ngamdaba kaya su yauri masigi mathakta demographic ki oiba phibam nasu oiba yai district khara the tribal miyam singa se internet amasung exam center yauna application support system ase atopa mafamdagi hena phaba su yauri panba yabadi mamang sahi 2024 ki October thada High Court of Manipur gi Justice Hrishikesh Roy na lead tawba judge amagi bench amana sayol marigi manungda primary teacher ki selection process ase merit list ki matungina tawgadabani haina khangan khibane XM Birena section 1 thamla kremadude Manipur amasung Mizoram pharuga wangnongpo state singda drug lalonbagi thabak hengalakpa sina leba asigi national security da amasung leba asigi naha singda asawa singna ba ama oirakle aina minister oiringa matamda Manipur da drug trafficking amasung popi thabagi mayokta thabak lokhatpa hauki hairiba khongthang adu hojiksu hena pakthok sakthok na sathapa mathau tare mapungoina Manipur da authority na drug ki mayokta hena kanba thabak lokhat kadabani lona yadaba moongda popi thariba simang hangadabani maduna lamdam asida chathariba drug lalonbagi asauba yanglen saru oiribani lamdam asi amasung lamdam asigi nahasingbu narco terrorism dagi ngakthoknabagi damak aikhoina amato ina campaign chathaba mathau tai haina su NBD na phongdoke Trump jet manga kapthaki haina claim tawragliba wafam parliament Modi na sengdokadabani haina phongdokre US ki president Donald Trump na ngarang kungamari rak suba oina India amasung Pakistan ga khuthokna badu da mahana mateng pangduna loisin han kibani haiba claim adu amuka phongdorakpaga loinana khuthokna badu da fighter jet manga kapthaki haiba wafam phongdorakkiba adugi matangda India gi Prime Minister Narendra Modi masa laktuna sengdokpa warol pigadabani haina Congress party gi maikaidi gi demand tawrakle wafam asi parliament ki monsoon session hogadaba namit nini da ngairaba matamda Congress ki General Secretary in charge communication gi thawpuriba Zoiram Ramesh na phongdorakpani US ki president haukiba numit humdrani asigi manungda ngarang gyasi tharaga kungamari rak suba oina India amasung Pakistan ki khuthokna badu mahana mateng panglaga loisin khibani haina claim tawrakle adubu mahana jet manga kapthaki haiba wafam adu kanana kanagi kapthaki bano haiba adugi marik sumba warol di yaukhide tamna phongdorakibada India amasung Pakistan na USA ga trade
agreement mapung phana leiba pamlabadi khudakta ceasefire tawgadabani haiba wafam su phongdokhi Ramesh na haiba wafam sing adu nahongna na ningsingduna Trump gi maikaidagi phongdorakliba adu kadai phawba chumbano haiba warol parliament ta Prime Minister Modi na sengdokadabani hairi matam sanadagi marup mapang oina laklaba Modi amasung Trump na manungda kari aronbu wafam leiribano haiba du Congress gi maikaidagi mamangda su hangba leikrabani Trump na khwaidagi nauna phongdorakwa wafam adu ngarang White House da Republicans Senator singbu saklen ama kauduna saminakibada haikibani India gi maikaidagi mamangda miraiba ki khunna lan adu losilhanba nate haina phongdokpa leikhi Agriculture Department na lomi singda piriba urea har ase quality leba har oiribara haibasi asobo wahang ama oire hayi union lengak na quality hantaba har lomi singda pidana ba akan bawa phom kya tham khrabasu Manipur de Agriculture Department na lomi singda piriba urea har ase quality leba har oibara haibasi asobo wahang ama oire haina nongpok Imphal lomi sinmi lup na thadrok cherolam na haidi cherolos na makha ta na hairibana leba ase gi senbitlon gi yanglen saru ase lo singu badagi phanglako pothong na oiduna leiri habase mipum khudima na khangnar ba wafamni lamdam asigi oina su khunggang singi mipum ayamba lo singu tawduna imung puriba ngaktani lo singu dagi phanglako phawseng aduna ngache thumchet punabata natana masa masu singi larik laisu tambana singba hiram kya da seasonary bani ithai lakhong khudong sadriba kunggi nongda tangduna lo singu tawriba lanjen aduna tangdu leita darba punsi marel amada leiriba lamdam asidadi amuka henna section na lo singu tawbagi tangai fadaba leiri lo singu tawbada changba input sing marang kaina quality leina ataba mamalda phangan ba habase yamna mathau tai masigi damakta lenga na asanba mi yang thamduna akan ba thabak sing lokhat kada bane adubo handak India government ge agriculture and farmer welfare ministry na laiba asigi state amasung union territory singi makok thongba singda se iduna quality yaudaba sub standard oiba har sing lomi singda yoliba black market tawriba sing asi tahondana ba akan ba campaign sangsin khibaga loinana mathau taba thabak sing lokhanna ba khangan khre haidi adubo Manipur Agriculture Department na pideba urea har asi kadai phawba niyam sumna quality leina pidibagi haibasi hangningai oidi Agriculture Department na pideba urea har sairoraga lauka ba watpagi wafam ama kanna lomi singi marakta haina ba yaurakli masi hojik kharif season asida Agriculture Department da pideba urea har asigi manufacture gi sahi 2022 oiba yaurakpa amasung godown da saikhaiduna nung olaba har sing JCB na khomjinduna thugaiduna rebate tawraba har sing lomi sing da piba yaurakpa asina yaufam thokpa nitrogen gi chang adu yauna yaudabana lauka dabagi wafam ase oirabra haibaki chingnaningai oidi hairi DGP Rajibna Churchanpur amadi Bishnupur district chatuna law and order ki phibam review tawkhre Manipur police ki DGP Rajib Singh na Churchanpur amadi Bishnupur district chatuna district ani asige hojik oiriba law and order ki phibam review tawkhibaga loinana mathau pangthokliba police officer sing amadi atai security force sing makok thongba singa interaction tawnabaga loinana pugning thawakre DGP Rajib Singh ki khongsat adu ahanba oina Churchanpur thongbaga loinana district adu ki SP office ta mifam pangthokhi mifam District Police के Officer सिंह Central Armed Police Force Provisional ओइना लाइरिबा MPS से OC CDO अमसुंग Women's Police Person सिंह सरुया किबगा लोइनाना Security Review सु तौखे DGP की माइकैदगी Security Force सिंह अमदे District Police ने District अदुदा इंग तपा हंजिलकना बहोनबा थौदान सिंह थागतपा फोंदोकपगा लोइनाना Law and Order मपुंग फाना ngaknaba पौक्ताक सु पेखे हाइदि मतुंगदा DGP ना बिष्णुपुर District Police Station दा थोंबगा लोइनाना DGP बु हराउ तरामनो ओपगी थौरम सु पांगथोके लोइनाना DGP ना mathau masak khangba person singda commandant sing khusina ki haidi Thadou Tribe Council Sustainable Loop Nihaina TIM na phongdorakre Thadou Tribe Council General Headquarter asi Sustainable Loop Nihaina Thadou NP Manipur na thadroko zerolam na phongdorakre zerola duna hai Thadou Tribe Council hariba Sustainable Loop asigi masana masabu president na haijaba YT Haukim na UNC gi president ta Churchanpur Kangpopi samnaba lambi sembagi matangda wafam sing phongdorakpa thengnare zerola duna makhata na hai Thadou Tribe Council General Headquarter asi Thadou NP Manipur na masak khangde amasung makhoi asi Thadou NP Manipur da yawba loop sunate TH Light Koksai Haukip Koba Education S Department gi makada oza oiba mioi amana semba saga yamasung militant singi samnaba sasinaba amasung Kuki supremacy gi wakalonda Thadou singbu punsinnabu honabani hairi makhoi gi serol aduna yellow phurup ama oiriba Thadou gi loan cultural identity punama asinam tharaga thamnabu honabu gi thawong sathari asiguma masana masabulu singbu saba mioi singa sigi semjin sajanba mawong asidagi United Naga Council Naga Hoho Maitai Zomi Marn singba phurup singi achumba khanba mioi singna section baga loina
ꯂꯣꯏꯅꯅ ꯑꯦꯟꯇꯤ ꯅꯥꯒꯥ, ꯑꯦꯟꯇꯤ ꯃꯩꯇꯩ, ꯑꯦꯟꯇꯤ ꯖꯣꯃꯤ, ꯑꯦꯟꯇꯤ ꯃꯤꯖꯣ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯊꯥꯗꯧ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫